Hello mayam, good morning. Mayam ano video amaga puraga lakchare. Mayam ase hogatle to ka se parda se hai to aga thongnau se ayukin ushit yengba fresh oire se changak na pai na thongnau se hang thokchare. Ato lorga han bada mamang da thoga aida numita lai khoram kike nongpok se son on basiga oide ba ko yum sabaron se nongpok oide nongpok se son sai ta oi ba ko numit su khara tho me ya hoga se yam kan ngan ba se ngam drev sikti cha ya or banina Hausi ngai sumang da walking chat kige sa se hai humna khwang ka se na ban aloy ba ko hausik ti saru sarang ka se pagna tana bi do nongalak pa de pum thit pa dumai ta we banung ta sa tum boy tum da boy anga pam boy hip boy dum taw lei ba da to na ngaran da nga hai humna samai na nga chat kige ayukta sumai na walking chat pa jam sati ne khaksang se nungai ba ni ko ana nga oi de walking ka chat pa tu ni jeng ai ma ne bi me hauna ra ka floor roll thong daga chatlaga tamaina walking se chattoini khoi pabong di walking chatpa ka se yam harau cheiba koina chatpa se uba da walking chatlu ta hai cheiba ko yam nong shire ida matam do isa se su pai do re nong se shelak pa da phere phere hai re yam nok ninge sai tan da video se yengba da ge figure se uraga Mayam hauzik walking hak sumang na sa tho panina jang na ba tawrage ijagi manang tamu hogalaba yengoge ba ko Ado mama su hogat kre brush tawri mare bathroom da sida laire mama su mapan thok tagi tawri ai so hobzik angang se wadak tungja brush se sa sangdok hige aduga ayuki thabak khara tawthok hige hogalak tunge sida natraga di thabak tawda su men mam ta tade kapsalak panina ko wai se hana baza se toge doloraka wai taina batawrake Macha su sumbira tumkre kem ngai tumgrum yong pung ahum dei tumakta banina ko ayung din na mu pasan tumtho banina nungthang se khaibok tummaga khaibok ambati tum maroi dum nongang rani nongalaga na mu mana pasana tum grani ayung nungdin se hodop ka ta da ngai wa so wa te pampe su mathau ta roi kap so yang kap poi ba pukram ga tani khatang kap pi se to ga ahing dei de sum tum ba se phangrabane su tum nongang krabani nongala abni na muk sum tum da ba do in tan dana Sasa hogalaga thabalo shalaga dumai to mit singrani iru che thoga nungthin nga hak pathare matam se sum chatki hausi tumingai sika tawkata pasing tawurage iru zarurage sho
ꯃꯌꯥꯝ ꯏꯔꯨꯖꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯂꯥꯏꯗꯨꯛ ꯀꯠꯊꯣꯛꯑꯅꯤ ꯑꯗꯨꯏꯗꯤ ꯕ꯭ꯔꯦꯛꯐꯥꯁꯠꯀꯤ ꯁꯦꯝ ꯁꯥꯕ ꯍꯧꯔꯒ ꯆꯥꯊꯣꯛꯑꯅꯤ ꯆꯥꯛꯁꯨ ꯂꯥꯝꯃꯦ ꯀꯣꯛꯁꯨ ꯂꯨꯊꯣꯛꯄꯅꯤ ꯁꯝꯁꯤꯁꯨ ꯀꯪꯗ꯭ꯔꯦ ꯁꯪꯒꯣꯝꯁꯦ ꯂꯣꯜꯂꯒ ꯃꯃꯥꯍꯣꯏꯅ ꯊꯛꯑꯅꯤ ꯑꯃ ꯁꯪꯒꯣꯝꯗꯣ ꯌꯥꯎꯗ꯭ꯔꯕꯣ ꯍꯣꯏꯅꯦ ꯑꯩꯅ ꯉꯔꯥꯡꯒꯤꯗꯨꯗꯤ ꯂꯣꯜꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯣꯜ ꯍꯦꯛꯇꯣꯛꯅꯤꯡꯉꯩꯗ ꯈꯨꯌꯪ ꯀꯛꯈꯤꯒꯦ ꯈꯨꯗꯦꯡꯁꯨ ꯆꯥꯎꯔꯦ ꯈꯨꯗꯦꯡꯁꯦ ꯑꯗꯨꯝ ꯇꯠꯅꯗꯅ ꯉꯥ ꯈꯨꯗꯦꯡ ꯀꯛꯄꯁꯦ ꯌꯥꯝ ꯋꯥꯖꯩ ꯀꯇꯔ ꯃꯆꯤꯟꯁꯤꯅ ꯀꯔꯤ ꯇꯧꯈ꯭ꯔꯖꯥꯠꯅꯣ ꯁꯤ ꯀꯩꯅꯣꯝ ꯀꯛꯎꯔ ꯃꯥꯜꯂꯦ ꯁꯤꯁꯨ ꯀꯩꯅꯣꯝ ꯆꯪ ꯂꯩꯔꯦ ꯕꯦꯠꯁꯤꯠꯁꯦ ꯁꯨꯗꯣꯛꯀꯦ ꯑꯩꯅ ꯑꯃ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯈꯛ ꯊꯥꯖꯤꯜꯂꯒꯦ ꯑꯗꯨ ꯀꯥꯡꯈꯟꯁꯤꯗꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯁꯨꯝ ꯈꯜꯂꯒ ꯊꯝꯕꯤꯔꯦ ꯑꯉꯥꯡ ꯇꯨꯝꯕꯅꯤꯅ ꯀꯥꯡ ꯆꯤꯛꯇꯅꯕ ꯍꯥꯏꯅ ꯀꯥꯡꯁꯨ ꯌꯥꯝ ꯂꯩꯕꯅꯤꯅ ꯀꯥꯡꯈꯟ ꯃꯆꯥꯗꯨꯁꯨ ꯇꯦꯛꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯀꯥꯡꯈꯟꯁꯤꯃꯨꯛ ꯑꯃꯨꯛ ꯐꯖꯅ ꯊꯥꯗꯕꯤꯔꯒ ꯊꯝꯃꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯉꯥꯡꯁꯦ ꯐꯖꯅ ꯍꯤꯞꯍꯜꯂꯒꯦ ꯑꯁꯤ ꯃꯅꯨꯡꯗ ꯁꯤꯒꯤ ꯃꯊꯦꯜꯁꯦ ꯃꯥꯏꯔꯦꯟꯅꯦ ꯁꯤ ꯃꯥꯏꯔꯦꯟꯁꯦ ꯃꯆꯨ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯨ ꯊꯨꯝꯇꯛ ꯇꯧꯔ ꯍꯥꯎꯁꯨ ꯑꯗꯨꯝ ꯍꯥꯎꯋꯤ ꯑꯩꯗꯤ ꯄꯨꯡꯍꯣꯏ ꯇꯨꯝꯃꯨꯔꯦ ꯇꯨꯝꯈꯤꯕ ꯈꯪꯍꯧꯗꯦ ꯑꯉꯥꯡ ꯁꯨꯝ ꯁꯤꯅ ꯁꯂꯥꯗ ꯄꯥꯄꯔꯗꯨ ꯆꯥꯔꯅꯤ ꯉꯥꯁꯨ ꯆꯥꯔꯤ ꯑꯩꯅꯣ ꯉꯁꯤꯗꯤ ꯏꯆꯥꯁꯨ ꯇꯞ ꯇꯥꯡꯉꯩ ꯇꯨꯝꯗꯅ ꯁꯟꯗꯥꯕ ꯍꯧꯒꯠꯇ꯭ꯔꯤ ꯑꯩꯁꯨ ꯇꯞ ꯇꯥꯡꯉꯩ ꯃꯨꯊꯗꯅ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯤ ꯅꯨꯡꯗꯥꯡ ꯑꯍꯤꯡꯗꯩ ꯇꯨꯝ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯁ ꯉꯁꯤꯗꯤ ꯐꯖꯅ ꯃꯨꯟꯊꯕꯅꯤꯍꯦ ꯄꯠꯊꯕ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯅꯍꯥꯟꯈꯩꯗꯤ ꯇꯨꯝꯗ꯭ꯔꯁꯨ ꯅꯨꯡꯊꯤꯜꯁꯦ ꯇꯨꯝꯅꯤꯡꯗꯦꯕ ꯉꯁꯤꯗꯤ ꯄꯪꯇꯨꯝꯇ ꯍꯦꯛ ꯇꯨꯝꯅꯤꯡꯕ ꯍꯧꯖꯤꯛ ꯆꯤꯆꯦ ꯑꯩꯈꯣꯏꯅꯤ ꯊꯛꯅꯕ ꯏꯁꯤꯡ ꯗꯨꯀꯥꯟꯗꯒꯤ ꯂꯧꯔꯨꯗꯣꯏꯅꯦ ꯁꯤ ꯃꯅꯥꯛꯇ ꯗꯨꯀꯥꯟ ꯂꯩꯌꯦꯕꯀꯣ ꯏꯁꯤꯡ ꯂꯧꯁꯤꯜꯂ ꯕꯣꯇꯜ ꯄꯨꯗ꯭ꯔꯒ ꯀꯅꯥ ꯅꯨꯡꯉꯥꯏꯔꯒ ꯆꯠꯅꯔꯦ Figular anise. Wow. Anise boro kali. Bobo. This is it. Hey, ऊपर से जा. Basket. Basket ऊपर. Allora, bottles. Tanda tayo umsak na yamna nung si suwada pati mali. Siya sapot kali sa kathak na pati. Yang kay lagi? Siya. Siya. Kay lagi? Ayo, mari kita tayo tingnan tayo. Wow. Miyam nungtilgi jangang sing hapjalaga thakige. Nungtilgi jangang na pura isa kengkat li thakpa matamda
ꯁꯤꯡ ꯍꯥꯞꯄꯒꯤ ꯃꯅꯝꯒ ꯅꯨꯡꯁꯤꯔꯒ ꯈꯅꯥꯎꯒꯁꯦ ꯅꯨꯡꯉꯥꯏꯔꯒꯀꯣ ꯆꯥꯁꯨ ꯁꯧꯔꯛꯑꯦ ꯆꯥꯁꯦ ꯐꯖꯅ ꯊꯤꯛꯆꯜꯂꯒ ꯃꯤꯠꯁꯦ ꯁꯤꯡꯍꯜꯂꯒꯦ ꯑꯗꯨꯒ ꯁꯤꯌꯥ ꯂꯥꯏꯔꯤꯛ ꯇꯥꯒꯦꯕꯀꯣ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏ ꯃꯆꯥꯁꯨ ꯍꯧꯒꯠꯂꯦ ꯀꯥꯄꯛꯇ꯭ꯔꯤ ꯍꯧꯒꯠꯂꯛꯄꯗꯩꯗꯤ ꯑꯩꯈꯣꯏ ꯃꯆꯥꯗꯤ ꯉꯁꯤ ꯗꯤꯟ ꯑꯃ ꯁꯨꯝ ꯇꯨꯝꯕꯗ ꯇꯨꯝ ꯍꯧꯒꯠꯂꯒ ꯂꯨꯖꯕꯤꯒꯦ ꯇꯧꯕꯗ ꯇꯨꯝꯁꯦ ꯁꯨꯡꯍꯧ ꯍꯧꯒꯠꯂꯛꯇꯗꯅ ꯉꯁꯤ ꯂꯨꯖꯕꯤꯍꯧꯗ꯭ꯔꯦ ꯑꯗꯣ ꯐꯤ ꯑꯆꯣꯠꯄꯅꯗꯤ ꯅꯥꯟꯊꯣꯛꯄꯤꯔꯦꯕꯀꯣ ꯇꯨꯝ ꯄꯦꯟꯗꯅ ꯍꯧꯗꯣꯛꯑꯒ ꯂꯨꯖꯔꯒꯗꯤ ꯌꯥꯝ ꯀꯞꯄꯦꯕ ꯇꯨꯝꯅꯤꯡꯕꯗꯨꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯧꯒꯠꯂꯒ ꯂꯨꯖꯒꯦ ꯇꯧꯕꯁꯦ ꯌꯥꯍꯧꯗ꯭ꯔꯦ ꯏꯁꯇꯧꯁꯨ ꯑꯗꯨꯒ ꯃꯅꯥꯛꯇꯅ ꯆꯦꯆꯦ ꯁꯤꯌꯥ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯤ ꯑꯩꯅ ꯍꯌꯦꯡꯗꯩꯁꯨ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯕꯅꯤ ꯃꯥꯁꯦ ABCDꯁꯦ ꯍꯧꯖꯤꯛ ꯌꯦꯡꯉ ꯌꯦꯡꯉ ꯄꯥꯍꯜꯂꯝꯕ ꯈꯣꯠꯊꯤꯜꯂ ꯑꯗꯣ ꯌꯦꯡꯗꯅ ꯏꯍꯟꯒꯦ ꯍꯥꯏꯅ ꯁ꯭ꯃꯣꯜ ꯂꯦꯇꯔꯒ ꯀꯦꯄꯤꯇꯦꯜ ꯂꯦꯇꯔꯒ ꯑꯉꯥꯡꯅꯤꯅ ꯅꯨꯡꯇꯤꯒꯤ ꯇꯧꯗ꯭ꯔꯒꯗꯤ ꯀꯥꯎꯏꯗꯅꯀꯣ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯍꯩꯔꯒꯁꯨ ꯑꯁꯨꯝ ꯇꯧꯕꯤꯗꯕ ꯌꯥꯗꯦ ꯍꯩꯔꯦ ꯍꯥꯏꯅ ꯊꯥꯗꯣꯛꯄꯗꯣ ꯌꯥꯗꯕꯅꯤꯅ ꯗꯤꯟ ꯑꯃ ꯇꯨꯝꯃꯒ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯅꯤꯁꯤꯁꯨ ꯅꯨꯡꯗꯥꯡꯗꯤ ꯂꯥꯏ ꯁꯥꯗꯣꯔꯤ ꯉꯁꯤꯗꯤ ꯑꯩꯁꯨ ꯗꯤꯟ ꯑꯃ ꯇꯨꯝꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯈꯪꯗꯦ ꯉꯁꯤꯗꯤ ꯅꯨꯡꯁꯥꯒ ꯁꯥꯕꯒ ꯏꯁꯥꯁꯦ ꯄꯪꯄꯠꯇ ꯄꯠꯊꯕꯒ ꯅꯨꯡꯗꯥꯡ ꯑꯍꯤꯡꯒ ꯇꯨꯝꯍꯧꯗꯕꯒ ꯀꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯃꯃꯥ ꯃꯆꯥ ꯂꯥꯏ ꯁꯥꯃꯤꯟꯅꯔꯁꯤ ꯃꯆꯦ ꯁꯥꯟꯅꯔꯤ ꯇꯨꯝ ꯄꯦꯟꯗꯅ ꯆꯥꯛꯁꯨ ꯇꯣꯛꯑꯦ ꯄꯨꯡ 10 ꯇꯥꯁꯜꯂꯛꯑꯦ ꯇꯨꯝꯊꯣꯛꯎꯔꯕꯅꯤꯅ ꯑꯉꯥꯡꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯃꯥ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯃꯣꯏ ꯇꯨꯝꯕꯗ ꯑꯃꯨꯛ ꯌꯥꯗꯦ ꯑꯩꯁꯨ ꯅꯨꯡꯊꯤꯜ ꯉꯁꯤꯗꯤ ꯐꯖꯅ ꯇꯨꯝꯊꯣꯛꯎꯔꯦ ꯃꯤꯠꯁꯦ ꯁꯤꯡꯉꯦ ꯑꯗꯨꯅ ꯆꯤꯆꯦ ꯍꯣꯏꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯍꯌꯦꯡꯁꯦ ꯁꯤꯌꯥ ꯁ꯭ꯀꯨꯜꯅꯤꯅ ꯉꯟꯅꯁꯨ ꯍꯧꯒꯠꯇꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯥ ꯎ ꯂꯥꯎꯗꯣꯏꯅꯤꯁꯦ ꯃꯌꯥꯝ ꯍꯟꯗꯛ ꯑꯉꯥꯡꯁꯨ ꯄꯤꯛꯏꯕꯅꯤꯅ ꯌꯥꯡꯁꯨ ꯌꯥꯝ ꯀꯪꯁꯜꯂꯦ ꯁꯛꯁꯦ ꯃꯥꯏꯒꯁꯦ ꯀꯣꯞꯁꯜꯂꯦ ꯁꯨꯃꯥꯏꯅ ꯍꯤꯞꯄꯅꯤꯅ ꯀꯣꯞꯄꯕꯨ ꯌꯥꯝ ꯈꯪꯗꯦ ꯁꯛꯀꯁꯦ ꯌꯦꯡ ꯌꯥꯗ꯭ꯔꯦ ꯀꯣ ꯊꯒꯣꯏꯁꯨ ꯐꯤꯔꯦ ꯅꯨꯡꯁꯤꯕꯤꯅꯤ ꯅꯨꯡꯁꯤꯕꯤꯅꯤ ꯈꯨꯗꯣꯝꯁꯦ ꯇꯥꯁꯜꯂ ꯆꯨꯞꯇꯒꯤ ꯅꯨꯡꯁꯤꯕꯤꯅꯤ ꯃꯄꯥꯅꯁꯨ ꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯚꯤꯗꯤꯑꯣ ꯀꯣꯜꯒꯁꯦ ꯇꯣꯏꯅꯅꯦ ꯇꯧꯔꯛꯇꯣꯏꯁꯦ ꯀꯣ ꯅꯨꯡꯁꯤꯔꯛꯄ ꯃꯇꯥꯡꯁꯦ ꯌꯧꯔꯕꯅꯤꯅ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯦ ꯃꯤꯠꯁꯨ ꯎꯔꯕꯅꯤꯅ ꯅꯣꯛꯇꯅ ꯀꯅꯥꯅꯣꯅꯦ ꯀꯅꯥꯅꯣ ꯊꯒꯣꯏꯁꯦ ꯃꯆꯥꯔ ꯃꯆꯥꯔꯅꯦ ꯃꯆꯥꯔ ꯊꯒꯣꯏꯁꯦ ꯃꯆꯥ ꯊꯒꯣꯏꯁꯦ ꯀꯅꯥꯅꯣ ꯉꯁꯤ ꯇꯨꯝꯕꯗ ꯂꯨꯖꯍꯧꯗꯕꯤꯗꯣ ꯀꯅꯥꯅꯣ ꯑꯄꯣꯝꯕꯤꯗꯣ ꯂꯨꯖꯍꯧꯗ꯭ꯔꯕꯅꯤꯅ ꯐꯗꯤ ꯑꯆꯣꯠꯄꯅ ꯐꯖꯅ ꯅꯥꯟꯊꯣꯛꯄꯤꯔꯦ ꯅꯠꯇ꯭ꯔꯗꯤ ꯁꯤꯗꯁꯨ ꯁꯥꯒꯠꯂꯛꯑꯦ ꯅꯨꯡꯗꯥꯡꯁꯦꯀꯣ ꯆꯥꯛꯅꯕꯗꯣ ꯍꯨꯃꯥꯡ ꯆꯅꯞ ꯅꯞꯄꯗꯣ ꯍꯨꯃꯥꯡꯁꯨ ꯌꯥꯝꯅ ꯊꯣꯛꯀꯜꯂꯦ ꯑꯗꯨꯅ ꯑꯣꯂꯥꯡꯉꯗꯤ ꯑꯃꯨꯛ ꯇꯨꯝꯗꯕꯒꯤ ꯅꯤꯡꯉꯥꯏ ꯇꯧꯗꯣꯔꯤꯕ ꯌꯥꯗꯕꯒꯤ ꯑꯗꯨꯅ ꯀꯣ ꯄꯨꯡ ꯀꯌꯥ ꯇꯨꯝꯗꯣꯔꯤ ꯉꯁꯤꯗꯤ ꯉꯁꯤ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯎꯔꯦꯕꯀꯣ ꯑꯗꯨꯗꯩꯗꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏꯅꯦꯕ ꯃꯥꯏꯁꯦ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯔꯤꯀꯥꯟꯗ ꯑꯗꯨꯒ ꯇꯨꯝꯅꯤꯡꯉꯛꯄ ꯃꯇꯥꯡꯗꯅ ꯑꯃꯨꯛ ꯃꯥꯅ ꯂꯥꯏ ꯁꯥꯔꯒ ꯂꯩꯔꯅꯤ ꯇꯨꯝꯕꯁꯦ ꯄꯤꯔꯔꯣꯏ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯗꯤꯟ ꯑꯃ ꯀꯃꯥꯏꯅ ꯇꯨꯝꯈꯤꯕ ꯈꯪꯍꯧꯗꯦ ꯑꯩꯈꯣꯏ ꯆꯦꯁꯨ ꯉꯁꯤ ꯊꯕꯛꯀ ꯂꯣꯏꯁꯟ ꯂꯣꯏꯔꯒ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯃꯨꯟꯊꯕ ꯑꯃ ꯌꯥꯎꯋꯦꯕ ꯁꯥꯒꯠꯂꯛꯄꯒꯤꯀꯣ ꯏꯁꯥꯁꯦ ꯑꯩꯈꯣꯏ ꯍꯧꯒꯠꯅꯤꯡꯉꯁꯨ ꯍꯧꯒꯠꯄ ꯉꯝꯗꯕ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯕꯅꯤꯅ ꯏꯁꯥꯁꯦ ꯌꯥꯝ ꯄꯠꯊꯕꯗꯣ ꯏꯅꯝ ꯅꯝꯊꯔ ꯂꯩꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯑꯩꯁꯨ ꯈꯔꯒ ꯅꯝꯊꯗꯅ ꯏꯁꯥꯒꯁꯦ ꯈ꯭ꯋꯥꯡꯒꯁꯦ ꯌꯥꯝ ꯅꯥꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯗꯣ ꯅꯣꯡꯉꯥꯜꯂꯛꯑꯒ ꯅꯨꯡꯗꯥꯡ ꯐꯖꯅ ꯇꯨꯝꯍꯧꯗꯕꯒꯤꯀꯣ ꯏꯁꯥꯒꯁꯦ ꯌꯥꯗ꯭ꯔꯦ ꯄꯣꯞꯄꯦ ꯀꯣ ꯃꯃꯥꯗ ꯇꯨꯝꯍꯟꯗꯕꯒꯤ ꯃꯃꯥꯗꯣ ꯃꯁꯥ ꯄꯣꯞꯄꯦ ꯃꯆꯥ ꯅꯨꯡꯁꯤꯕꯅ
ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯊꯣꯡꯅꯥꯎ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯁꯤꯁꯦ ꯍꯥꯡꯗꯣꯛꯑꯗꯤ ꯅꯨꯡꯁꯤꯠꯁꯦ ꯂꯤꯔꯤ ꯁꯤꯠꯂꯩꯌꯦꯕ ꯑꯗꯨꯒ ꯒꯨꯋꯥꯍꯥꯇꯤꯁꯤꯗꯤ ꯀꯥꯡ ꯌꯥꯝ ꯂꯩꯕꯅꯤꯅꯀꯣ ꯍꯥꯡꯗꯣꯛꯀꯗꯕꯁꯦ ꯀꯤꯔꯦꯕ ꯅꯠꯇ꯭ꯔꯗꯤꯀꯣ ꯀꯥꯡ ꯃꯌꯥꯝꯅ ꯄꯥꯏꯁꯜꯂꯛꯇꯅ ꯀꯥꯡꯈꯟꯒꯤ ꯑꯁꯤꯒꯤ ꯃꯊꯛꯁꯤꯗ ꯂꯣꯏꯅ ꯂꯩꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯅ ꯑꯁꯤꯒꯤ ꯐꯗꯤꯁꯤꯅ ꯑꯃꯨꯛ ꯑꯩꯒꯤ ꯂꯥꯏꯛ ꯃꯄꯥꯁꯤꯗ ꯁꯨꯃꯥꯏꯅ ꯈꯟꯗꯕꯅꯤꯗ ꯂꯥꯏꯛ ꯉꯥꯟꯃꯟꯗꯅ ꯇꯨꯝꯕꯁꯦ ꯌꯥꯗꯕ ꯑꯗꯨꯒ ꯑꯩꯅ ꯑꯁꯤ ꯀ꯭ꯂꯤꯞꯁꯤꯒ ꯃꯥꯅ ꯌꯦꯡꯁꯦꯅꯕ ꯍꯥꯏꯅ ꯃꯥꯁꯦ ꯑꯁꯤ ꯀ꯭ꯂꯤꯞꯁꯦ ꯌꯦꯡꯉꯒ ꯌꯥꯝ ꯅꯣꯛꯆꯩꯌꯦꯕꯀꯣ ꯑꯩꯅ ꯁꯨꯝ ꯌꯥꯟꯁꯤꯜꯂ ꯊꯝꯕ ꯃꯌꯥꯝ ꯍꯧꯖꯤꯛꯇ ꯇꯨꯝꯊꯈ꯭ꯔꯦ ꯄꯨꯡ 12 ꯇꯥꯔꯦꯕꯀꯣ ꯑꯁꯤꯒ ꯏꯃꯨ ꯇꯨꯝꯈ꯭ꯔ ꯑꯃꯨꯛ ꯍꯧꯒꯠꯂꯛꯄꯗꯗꯤ ꯃꯥꯁꯦ ꯇꯨꯝꯕꯁꯦ ꯌꯥꯔꯔꯣꯏꯕ ꯐꯖꯅꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯇꯨꯝꯍꯧꯈꯤꯒꯦ ꯅꯠꯇ꯭ꯔꯗꯤ ꯇꯨꯝꯕꯁꯦ ꯐꯪꯍꯧꯔꯔꯣꯏ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯂꯩꯔꯒꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯛ ꯀꯃꯦꯟꯁ ꯇꯧꯕꯤꯔꯝꯃꯣ ꯒꯨꯗ ꯅꯥꯏꯠ